Hauzik thukliba Middle East ki war asida Iran ki capital city Tehran da latest oina Israel ki akanba air strike na asoba explosion ama thokre. Iran ki capital city Tehran da akaya toy kaya ama nangkre. Aduna hauzik oiriba situation asida Iran khaknatana atopa leibak singdasu saitheng sing asi phangladuna conflict asi hena sathiba amadi asoba haibatu oirakli. Aduga US ki President Trump nasu Iran da yamna thunamak US na yamna chawba stronger oiba attack kaya ama launch Touragani haina su section wa haikre. US ki military headquarter Pentagon na phongdok khibagi matung inadi Iran gi masing yamlaba missile sing drone sing America gi military strike na pak sanna thugai khiba laikre. Masina maram oiraga Iran na amuk hanna revenge tawba oina attack tawbagi capability asi Laitre Pangal aduki matik shwale hainasu claim tawki. Masida Pentagon na makha takhibada war asi hek horakpadagi hauzik phawbagi oina US ki force na 15,000 gi mathakta attack tawkiba laikre hairi. Masida US ki force singna missile base, drone, military infrastructure kaya amada target tawduna attack tawkibani. Maram asina hauzikti Iran na attack tawrakpagi power asi aduki matik hanthare haina US na claim tawkiba asini. Aduga nakallamaromda hauzik thukliba war asina maram oiraga Iran gi tongan leaders kaya ama masak ukhidre makhoi lotkhre haina hainarakpadagi thukliba war asi makhoi akib amata faudi haina utpa oina masak naiba Iran gi leaders kaya ama miyama mangda uttuna thokpa horakre. Masak naiba leaders sing adugi manungda Iran gi President Masoud Pezeshkian, Foreign Minister Abbas Araghchi su yauki. President amadi Foreign Minister na masing yamlaba miyam ga punduna US amadi Israel gi mayokta laiduna Palestinian singbu support tawba oina lambi da asoba rally ama pangthoki. Rally aduda khoisau naraba praja miyam maduna kholaw ama kaklauki. Death to America, death to Israel haiduna. Asumna praja singa loinaraga President amadi Foreign Minister jauba Iran gi capital Tehran na pangthokiba achoba rally aduda America amadi Israel gi mayokta laukhiba slogan masigi rally asigi sairakta explosion ama thokpadagi haibadi Israel na air strike tawrakpadagi rally adugi manungda rally yauba lakhiba miyoi ama sikhi. Adubu masigi reason nasi mayek singnadi explain tawdre. Adubu masida kahenba asok apandi yaudi haina report amana piri. Aduga amana warasigi manungda leibak adugi hanagi Supreme Leader oiramba Ali Khamenei bu Israel amadi America gi attack ta hatkraba matungda mahaki machanupa Mustafa Khamenei bu leibak adugi anoba Supreme Leader ama oina khankraba matungda Israel amadi USA gi anoba strike na maram oiraga anoba Supreme Leader asigi makhong na makakhre amadi mahak asi hauzik gyan tadana koma da leiri haina paw ama kana sandorakliba asi kadai phoba chummano lanmano haibadudi khangdri adubu Israel amadi USA gi matung inadi leibak adugi anoba Supreme Leader Mustafa Khamenei asibu hauzik koma da leiri mahak makhong na mayaudre disfigure oiraba yai hainasu phongdukliba asini. Masigi hiramasigi matangda US ki Defense Secretary Pete Hegseth na phongdukhibagi matung inadi Israel amadi USA gi anoba Iran da chathakhiba attack aduna maram oiraga Iran gi anoba Supreme Leader Mustafa Khamenei sathina sokre mahaki mamai natragana haksang kharadi seriously oina damage oibana maram oiraga mahak disfigure ama oiragani haina Defense Secretary asina claim tawki. Adubu masigi information asi kadai phoba chummano haibadudi confirm oidri masi Iran nasu fully oina confirm oina report asi pirakpa leitri. Asumna USA na phongdukliba wafam asi Iran adi yadri. Iran gi Supreme Leader asi hauji tek takaidna adumak normal oina leiri haina phongdok. Adubu Iran gi wafam asi miyamnadi thajadri singnaba adumak phawri masigi maramdi Iran na phongdokhibagi matung inadi leibak adugi Supreme Leader Mustafa Khamenei hojik asok apan amata yaudi karisu thoidokpa tawde normal oina leiri hariba asi aiba statement nama oina release tawkhibani masi video oina voice recording oina masi thadokhiba nate masigi matang asidani America na Iran da hanglib wahang asi mahak asok apan amata yaude tekta kaidana normal oina adumak leiri hairaga kari maramgi damakta mahaki voice recording natragana video da mahak asi miya mamangda kari maramgi damakta uthoktribano haibasida wahang lakli.
Panba yabadi mamangda Israelgi akanba air strike ki attack aduna maram oiraga Supreme Leader Mustafa Khamenei gi family mahaki mapa Ali Khamenei yauna miyoi kaya ama hatrabani amadi mahaki nipisu hatrabani aduga masida different oiba version da Iranian gi official na phongdokhiba aduda Supreme Leader Mustafa Khamenei khara khajik sokpa khaktani mahak karis thoidokpa taude mahaki makhada leibak asi ran tauri mahak asi leibak adugi leader ama oina adumak mathau tauri haina media da hakibasini aduga nakalamoromda Israel na hojik Iran da attack tauba asi sunglep lepte pungkan mari asigi manungda Israel ge air force na 200 target henba attack tauba laiki masigi target singasigi manung channa missile launcher defense system weapons factories aduna hojik Israel na Iran da attack tauba sunglep leptriba asina utliba adudi Iran gi leiba military power asi tumna manghanba asini mamangdasu aikoina khangkhre madudi hojik tholiba Middle East ki war asina maram oiraga masigi saitheng oina global gi oiba oil price asi aduki matik hengalakli Brent crude oil asi barrel lamada $100 gi mayada yauraklabani masina maram oiraga world gi economy da sauna saitheng sing phangli masigi maramdi tongan ba leiba kaya amana Middle East ki thau da depend tawraga hinglibani aduga amana masigi thau sing asibu puthok pusin tawriba Strait of Hormuz ki sea road asisu hojik Iran na thinglaga thamlibani aduna masigi waterway ase Iran na hojik block tawrabani na thau gi mamal asi hengalakbani masina global economy da sauna saithing sing fanglibani nakala maromda UN gi Secretary General Antonio Guterres nasu Middle East ta hojik thuliba war asi khudakta toknabagi damakta appeal tawbasu laikre aduga amana inau naubu oina Iran na chathakhiba attack amada Dubai gi city center gi financial hub ki building kaya amada hit tawduna explosion thoki amanga ta kaya ama thoki aduna tholiba lalasida hak thiangnana karigumba yarudrabasu Iran nga thangnaba leibak sing USA gi military base leiba leibak sing da attack tawduna masigi chaithing sing asi phangli masigi matang asida Iran gi yamna powerful oiba military force ama oiriba Islamic Revolutionary Guard Corps na warning tawki madudi karigumba Iran da makha tana attack adum tawba taragadi Iran asu masida sabchaba hena sathiba attack kayama tawduna laman khumgani haina su warning tawkiba sini nakalamorom da su Middle East ki war asida sungyaw yawdaba Turkey hariba leibak asida su Turkey gi airspace da Iran gi ballistic missile ma changsilakhi madu Turkey da leiriba NATO gi defense system na amuk kapthaki masigi thaudok asi ahumlak suba oina thokpani hairi aduga atopa laibak thiba thaudok amada US military aircraft ama oiriba Boeing KC-135 Stratotanker amasu Iraq ta crash tawki laibak thirba thaudok aduda crew member taruk mak sikhi madugi crash tawkiba aircraft adu war mission gi matamda fighter jet sing adu refueling tonabagi damakta thammani hairi aduga atopa paw amana Saudi Arabia da su drone attack sing tawrakhi hairi Saudi Arabia gi government gi building da target tawrakhiba drone sing adu damage tawdringai da matam sana intercept tawba ngamauki maram atuna khudong thibadi nanghodri hairi aduna hojik tholiba lanasi amana hende amana tade haiba tabani masigi maramdi Iran na hojik mahaga thangnaba leibak sing Turkey da Saudi Arabia da UAE da Kuwait da Bahrain da attack tawba lepte aduga masiga chap manana amuk Iran da USA amadi Israel na makhoi ani khutba semlaga akanba air strike kaya ama tawraga attack tawbusu lepte Iran gi maru oiba city sing Tabriz da Tehran da Ahvaz da Karemnakhre da hariba city sing asida explosion gi makhon tahanba bombing tawba air base target tawba air raids tawba masigi attack mayam asi chatharaga Iran gi military base sing asi takna tumna manghanba masigi pandam sing asi hojik USA amadi Israel na kana sathari aduga amana handak pangthokadoriba FIFA World Cup ki matang asida Iran nasu warning ama tawri madudi karigumba Iran da makha tana adumak attack tawba taragadi pangthokadoriba FIFA World Cup asida Iran na withdraw tawgani haina su phongdokhiba sini masi US ki action asigi mayokta political protest amani aduna hojik Middle East ta tawriba war asi malem gi atopa leiba kaya manasu kupna yengsilibani hojik oiriba situation asida aikoina uriba asina Iran na US amadi Israel gi mayokta kanna lanthengnaba Israel na amuk Iran amasung Hezbollah gi mayokta kanna attack sathaba aduga masigi talak asida Russia na
oil exporter oiba amadi Iran da mateng pangi haiduna US na chingba amadi mahaki ally singna maral siba aduna hojik lakchening badi hojik Middle East da tholiba lan asigi oiba saithengda Ukraine amadi Russia gi oiba landa matau kamdauna mari leina bagi haibaduni masi amu yengsi US ki President Trump na coming week asigi manungda Iran da yamna sathiba akanba attack kaya ama tawragani hainasu phongdo khiba leikhi masi kari maramgi damakta hairibanu haiba taragadi hojik Strait of Hormuz ki waterway asi Iran na block tawraga thamlibani maram masina thau puba cargo ship kaya ama masi gi lambi asida phawrga chatpa ngamdribani amuksu Iran na block tawraga thamliba sea road asida lakpa cargo ship khudimak asida attack tawsilli amadi missile kaya ama kapsilli amaramdasu Iran na America amadi Israel gi mayokta leiriba Hezbollah gi group asida support tawba asinasu Israel amadi America da henna khoisauna ba phawhalli maram asina US na Iran da henna sathiba akanba military strike kaya ama athuba matamda tawragani haina warning tawri masi maru oinasu Hezbollah da support kak tawbagi natana hojik Strait of Hormuz da Iran na block tawbadagi cargo ship kaya ama thau puthok pusinda lambi asida akaiba lakpadagi global gi oina masida thau tangkhalakpa oil supply da akaiba sing lakpa masina maram oiragani adubu masiki matang asida karigumba Strait of Hormuz ki waterway asi Iran na block tawba targasu masida USA na aki tujungba nachungba amata leite karigumba mathau tarabadi US ki Navy ship kaya mana escort tawraga oil tanker sing asibu ngak selaga thamgani aduga masigi Strait of Hormuz ki waterway asibu phawrga chatkani haina America na Iran gi mafamda phongdokhiba sini masi US ki maikaidagi adum haijabagi wani thabak oina pangthokpada aruba amadi oigadoribani hojik Iran na sea road asibu block tawraga thamlabani na malem gi oina oil supply da akaiba kaya ama lakpadagi masigi saitheng ama oina hojik thawda yamna limited oirakpadagi President Trump na wafam amasu phongdokli madudi Russia Ukraine gi warasina maram oiraga Russia gi thawda sanction tawramba Russia gi thaw leiba asi thinglamba adu 30 day gi oina temporary permission ama oina President Trump na Russia dagi thaw leiba asi ayaba pikre aduna hojikti India yauna leiba kaya amana Middle East da hojik oiriba situation asina maram oiraga 30 days asigi manungda Russia dagi thaw leiba yaragani haibani masigi khongthang asi kari maram gi damakta US President Trump na lauthokkhibano haiba taragadi war asina maram oiraga waterway asi Iran na thinglaga thamlabani na oil supply asi aduki matik hantharakle oil gi price asi aduki matik wangkhalakle masina maram oiraga malem da thingnariba saitheng sing asi koknabagi damakta US da masigi khongthang asi lakhibani adubu US ki khongthang asibu Ukraine Germany amadi G7 gi country singna yaningdri pamdri President Trump gi warep asibu yamna kanna sauningli Russia adagi thaw leiba haibase Russia na billions of dollar gi yamlaba senpham sing asi fangadoribani earning togodoribani aduna karigumba Russia na thaw sing asi yolakpadagi fanglakpa senpham sing aduna defense ki budget ta sauna funding toroktuna Russia Ukraine gi lalasida Russia na hena mapangal asi kangani haibadagini nakalamuramda hojik oiriba Middle East ki charangnaba conflict asigi marak asida masiki war asida USA na ahenba military personnel 5,000 gi mathakta thajinkhre masi war asigi condition asi hena lurakpadagini Iran na masida hena khumang tawsilakpa asi urakpadagi President Trump na hairiba lanmi masing asi hena thajilakpani hairi aduna hojik Middle East ki region asida Iran USA Israel leibak sing asigi marakta thokliba war asi hena sathirakpa haibadu oirakli February gi tang 19 dagi haurakhiba war asi ngasiga thana numit 15 sure aduna tholiba war asida Iran gi sakti leiraba supreme leader oiramba Ali Khamenei Israel amadi USA gi attack ta hatkhi mark hatkiba asi great honor ni haina President Trump na singthakhi amadi mahaki masanupa Mustafa Khamenei su leibak adugi oina anoba supreme leader hek khanbaga Israel amadi USA gi attack ta mark asisu makhong nama tatkhre amadi mahak asi disfigure ama oiraba yai haina US ki maikaidagi phongdok aduna thokliba lalase USA amadi Israel na ngamle Iran asi maithire haina US ki maikaidagi phongdok liba sini
Aduna President Trumpna Napal Amaga Loinaraga Haiki Madudi Iran na Yamna Thunamak Israel amadi USA da surrender Touragani Tholiba Warasi Iran si Maithire USA amadi Israel ngamle haina lauthoki aduna masiki matung tarakpada kari sing thokpage haibadasu matam matamgi matungina update tawjarake ngasigidi matang asida losinjarage